Football Academy Hangba Oza Amana Nupamacha Singda sexual assault na jingba Chatharamle Hairi loinana chenabani haiba miyoi ama police na fagat kre Manipur da nupi Singda na tabali chat kibagi thodok thokre loinana chairak pi kiba kaya amasu laikre adubu nupa na nupada hangoi ningai oiba sexual assault chathabagi tang na thokpa thodok ama oina masamak na chalaiba Football Academy da leiba juvenile oiba angang Nupamacha Singda takpi tambi bani haiba Oza Amana sexual assault Chatharamle Hairi thodok adu haingang Kendra Hangang Police Station na konba mafam amada Hangba Football Academy amada thokibani tabada hangoiba thodok aduga mari leinana masagi football sanaroi Nupamacha Singda sexual assault chathabada Chennai hairiba academy adubu chalairiba miyoi adu ngasi Hangang Police na investigation chathanaba fagat kre Hairi thodok aduga mari leinana Football Academy aduda leirakhiba oza adugi miyot minaida chaitheng fanglaba nauriba Nupamacha amagi imung manungi miyoi singna fongdorakpada makoigi machanupana Football Academy aduda laktaba yadi haiduna ngasi khangawdana hairakhi maduna maram oiduna kari awat apa leibano haiduna nungthilgi pung amaram tarakpa aduaida mafam aduda yawrakhibani maduda Football Academy aduda leiba Nupamacha kayagi imung manungsu leirambaga loinana awat apa sing hangnarami matam aduda mahaki machanupana academy aduda leihauba ngamlaroi hankrasi haina hairakhi Hairi maduda kari tawrabage haina hanglubada academy asibu chalaiba oza aduna machanupada natana leiminariba Nupamacha ayambadasu nataba thawong Felasio yauna private part paihanduna sanabana chingba sexual assault chathabire maramaduna leihoba kire hairakhi Hairi madudagi thokriba thodok sing adugi wari adu khangnarakpadagi Football Academy aduda irang thokibani asigumba oza amagi oiba magun chendaba fataba wakhal cheliba miyoi asigi mathakta Tizenduna fangfam thokpa chairak pigadabani haiki amaramda Football Academy aduda Nupamacha punna kunlom leibagi manungda academy adubu chalairiba miyoi adugi mayumda Nupamacha taramatoirom leirakhibani Hairi angangsing adu tongan ba lamsingdagi laktuna leibani thodok adugi pau hek fangbaga Hangang Police yauna police kangbu ama laktuna Chennai hairiba Football Academy adubu chalairiba oza adu fagat kre the crime ji going to crime ji aina jukuina angang cheda tamuku matamda ai nongbu angang unaba lakte dungarang ji ngaltang lakpiu baba na harpa ai ni chalo kana pung amata do minta walen di yowewa yokan da gajam yam loi lakan angang ji mai mai gi chang do ke wali kolen hangna pa matam ji da baba di le le hu ngamaro na haire kari gi ko kana maya mang thog mana ati le mine mam ji loi nak to wi kolen hai pai tare wam di phinung gi pot moina kaino ton bai tare mana pai da kotan sana chuk chuk fan da angang ku di loi no oh adwaina loi no to holen na haire ko angang mayam ji armai loi to di le ngam le ngadi nupi mam hawa pale mai gajam yam nam je aduna matang gajam yam loi lakan da ku pes media jing kaujai ji masi jema mapunchi gi na amda phajun to handa ba mai makada amda thabo to amda to handa ba angang gu ja to school da mingcham ko ba yana ba ku media thong da ai haje ji angang thum bi tha mari hoi dagi yam phai na matang mi sum haina ko dagi seda lak aha mada hangjara me ko moi training to ko me am ji lu yang ba di chana ba di yam na phaba mai lamcha chi di yam na tamam bai tare manung lamcha che angang ji moren ikano phagan na ba khona ba angang ji discipline leina ba na to ma moren sidan na ba discipline jawan da bida mache da matan da ate landaru na ba thaba gi ma lu tambi la long lu tambi le me ba angang gu jak tab digi hoi to angang amana thang pa yan yani ka ha mi de जो मंगा उसकी हो जाती मारा उसकी एकेडमी की हो जाओ मानो जी कनो हेड कोर्स हाइतारे अतोप चेनबजी होजिबु ओइनदी आइना खौदि अंगांग अमदि मोय वीडियो कापदा अंगांग अमदि चेन्नैना पुलिस की वाफम अमा थममे अंगांग आइसे मोय सिगी कोचिंग मरक ओइदरा तक पेर होजिक छानबा मोयगी कनो होजिक छान छेने पे वांगु द छानब चखि हाय माना वीडियो काबे अदु मयम फोन नंबर लौना गिबनि अदो हरन पुलिस लोइन वहंग पोंग मै थुजानि